Islam Lining CHATPA SHINGGI SENGLABA KUMHEI Eid-Ul-Fitr na Thouram Paona Bazar Da Leiba Jame Masjid ki Managing Committee na SINDUNA Masjid Asidasu Pangthokkhre Eid-Ul-Fitr gi Thouram adu Islam Lining CHATPA masing yamlaba miyoi kayana saruk ngasi ayuk pung 8:30 taba matamda namaz sonduna pangthokhi namaz sonba loiraba matung athum ahau chaminaduna amaga langonaduna yaifa paujal pinaba Thouram adugi maru oiba saktam oiki Eid-Ul-Fitr KUMHEI ga mari lainana Jame Masjid Paona Bazar gi pesh Imam Maulana Jawuddin nahai Islam Lining CHATPA SHINGGI SHENGLABA Ramazan tha loibaga pangthokliba Eid ki KUMHEI asida lining lashon gi khenaba thamdana mipum khudingmak harau nungaina punnaba gi tanja ama piri Prophet Muhammad na miyoi ba khudingmak nungsi chanana amata oina gi lipunna punduna laiminaba mathak thongbada thogalon bebar utpa amadi Ikha thabada minungsi thamba haiba fajaraba lamchat asi ngakna chatlu haina takpitamvirami Aikhoi masel gi marakta khatna chainaba tawdana pukning potharaga nungsi chanana laiminagadani tola taraba amadi kanali jadraba singbu aikhoina angamba mateng pangadabani poknafam lamdambu aikhoina thawai hakchang yauna nungsiduna tangdu leitana leinaba hotnagadabani Hawzik lamdam asida thokliba irang asi athubada loshinduna tangdu leitaba lamdam ama oinaba mipum khudingmakta ishorgi mafamda thauminasi haina su mahakna makha takhi Wona fam lamdambu thamoy hakjang yauna nungsigadabani masisu islamgi aruba wafum amani doinana kairol likai thinuridabani komin saminaba nungsin leinagadabani Laiminaraba kaubina wahi watada hendo henjin he yawrai laiminaraba kaubina adu pun madugi laman kumna bahunda de madugi khar thaduk naraga amagam kan disitan lainagadabani adu ri laika edo nungai nyai fa laigini natadana kudimana amagi asoiba sum yengni thir thenga mutaradi laika edo irang hongin manin lakani amngu nusinaro sungma pandam kaya si Eid-Ul-Fitr la la ekuda pawjil pibiri